Ngasisu mahausago sana laibak story collection na mayamgi nungairaba wari ama puduna laksari. Wari asigi mamingna ipugi Laman. Wari asibu ibirakpana Nanaosana Wangkhem. Hauzik mayamgi maphamda wari asi khudol tamzari mayam punna daminarasi. Sanahana Thoi thoi ba nang gulaon he school chatpa thengkhrani ba thoi bana hoi tari pupu laklage laone pupu nei sugi yerunga tawbirabani hoi pupu adu po hau kari haningini shuba pupu na ai school halakpa ngairi ne na nuksada leplaga ngairambado ngaiganu ayeng bangamde pupu yumda dum leirammu pupu pupu karisu sadida ishuna thawai nei pupu gidi aduna pupu nuksha sade she sakshi sathu asumna masu mapu adu chak ising charaga thoi be school chatkirami masuni school chatkraba matu sanahal migi thabai khang suraga masugi mahi tamnabagi damak paisa tali ahal oijarabasu sanahal masugi damak khanduna awaba khangda hone asumna thabak suriba mapu adugi nupa aduna sanahal da hairi kesorna mama nangbu wajibu ngasai dikisu sungleblepte sanahalna ibungo kesor wadida ware haiduna phamlaga leithoklabadi ngasi thabak se loi haudrabadi shel su pigadaba natte do ibungona mama adumna haibiganu ai mama bu masak yamune khangi mama ne ngasi egi thabak se loi haudrabasu nacha sel di soidana pigani loi haudabado hayeng adumak loisinbiyo ibungo di pukjel yamna chaw maduni miyoi ba haibase pukjel chawgadabani ai khak pharaga loide haina khalloidabani ibungona aigi sel pigani haina ibungo bu thagatpagi wasu na chadi aikhoi miyoi base amana amabu mating pangnarabadi awa ana kanasu leiroini ibungo kesor mama yam chumbo wafamni aigi khada thabak suri haiduna thabak sujariba misak adubu hanthani yengbadi lankani khale mama achumbani ibungo ado mama ahal sufana oire pothaduna leiragadaba mamana leibak lengoi chek honduna sel talibase najadi nungai jadibu ibungo kesor aina pothaduna leirabadi aigi isudi karaidagi chak pijagani kadaidagi mahai tamangani pangal mayeng tarabasu thaunadi handrene aidi kesor aduna waba yade mama isugidamak honakhigani mama adubadi chummi thoi bagini haibada mama nattana kanasu leiba natre aikhoidi leikai haibadu oiri aikhoini yengene yenglabada nongma phadok haibaduni mama de thoi bagidamak leiribani mama na awat pa leiraklabasu aingonda dum haibira uko nachagumbane isu mama kawiganu sanaha kesor ki wahai adu tabada mapi irache laktuna nungsina kesor de yenglaga asumna hairi kesor mama nangi wahai duna thamo yongna pele isuga aiga gini haibada hanna yengbada kanasu udraba matamsida nangi wahai adu mama pele mama adumna pungning nungsigano ai nungaijadi aigi ipagumbani mamasu sagai tongalabasu lekai amatada leinaribasidi phari mamasu ngaihak subiraga hannaba tawbiro mama se shipaibiro ibungo kesor shena sidi yamne heleni aigi khusumandi chamari khaktani oiba ibungo na pirishidi lishing amani ne mama hinjasano aini hena pirabani mama loksinbiyo handopirano mama nachana adumak pijabani adudi mama nacha thabak ama chatkadabani thengre mama adum hek tawbiraga yum hanbirako mama aisu chalukhige chaluro ibungo kisorase unthongna phakre doko mahakna ikhoigi matengse adum pangduna ta leiri asumna namit aduso soida ngamdana haukre no ngalaga thoi be school chatnaba tawraduna school chatkre school dani Satra mayam sing assembly lepa loiraduna
ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯔꯛꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯖꯥ ꯆꯪꯂꯛꯂꯗꯨꯅ ꯔꯣꯜ ꯀꯧꯔꯛꯏ ꯂꯩꯔꯤꯛꯅ ꯑꯉꯥꯡꯁꯤꯡ ꯔꯣꯜ ꯀꯧꯔꯁꯤ ꯇꯨꯃꯤꯟ ꯂꯩꯅꯔꯣ ꯁꯥꯏꯂꯦꯟ ꯂꯟꯖꯦꯟꯕ ꯀꯩꯅꯣ ꯅꯪꯅ ꯕꯦꯟꯆꯇꯨꯗ ꯀꯥꯒꯦ ꯇꯧꯔꯤꯗꯨꯕꯣ ꯐꯝꯃꯣ ꯂꯥꯡꯒꯅꯨꯀꯣ ꯃꯤꯁꯅ ꯔꯣꯜ ꯀꯧꯕꯗ ꯈꯨꯝꯂꯛꯇ꯭ꯔꯗꯤ ꯄ꯭ꯔꯦꯖꯦꯟꯠ ꯄꯥꯜꯂꯣꯏꯀꯣ ꯂꯩꯔꯤꯛꯅ ꯑꯁꯤ ꯍꯥꯏꯔꯒ ꯔꯣꯜ ꯀꯧꯔꯝꯃꯤ ꯀ꯭ꯂꯥꯁ ꯃꯊꯪ ꯇꯧꯅꯔꯗꯨꯅ ꯁ꯭ꯀꯨꯜꯁꯨ ꯁꯨꯇꯤ ꯑꯣꯏꯔꯗꯨꯅ ꯌꯨꯝꯗ ꯍꯟꯅꯔꯛꯂꯤ ꯊꯣꯏꯊꯣꯏꯕꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯃꯄꯨꯅ ꯊꯣꯡꯒꯥꯜꯗ ꯉꯥꯏꯔꯝꯕꯗꯨ ꯎꯕꯗ ꯊꯣꯏꯊꯣꯏꯕꯅ ꯍꯥꯏꯔꯛꯏ ꯃꯄꯨꯗ ꯌꯦꯡꯂꯒ ꯄꯨꯄꯨ ꯑꯩꯅ ꯑꯗꯨꯃꯥꯏ ꯂꯩꯔꯝꯒꯅꯣ ꯍꯥꯏꯔꯒ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯝꯃꯣ ꯍꯥꯏꯔꯒ ꯑꯩ ꯀꯩꯝꯇꯧꯁꯨ ꯇꯧꯔꯣꯏꯗꯕꯁꯤꯕꯨ ꯑꯩ ꯆꯥꯎꯔꯕꯅꯤ ꯀ꯭ꯂꯥꯁ 5 ꯀꯥꯔꯕꯅꯤ ꯑꯗꯨꯅ ꯄꯨꯄꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯉꯥꯏꯔꯝꯒꯅꯣ ꯍꯥꯏꯕ ꯄꯨꯄꯨꯁꯤ ꯏꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯅ ꯈꯜꯂꯒ ꯁꯨꯝ ꯉꯥꯏꯔꯝꯂꯤꯕꯅꯤ ꯄꯨꯄꯨꯁꯨ ꯅꯨꯡꯁꯥ ꯁꯥꯗꯤꯌꯦ ꯈꯣꯡꯅꯥꯡ ꯃꯈꯥꯁꯤꯗ ꯐꯝꯂꯒ ꯂꯩꯔꯤꯅꯤ ꯄꯨꯄꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯂꯩꯇꯦꯀꯣ ꯄꯨꯄꯨ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯩꯃꯥ ꯏꯁꯨꯅ ꯍꯥꯏꯕ ꯄꯨꯄꯨ ꯑꯗꯨꯝ ꯌꯥꯔꯤꯗꯨꯗꯤ ꯀꯥꯏ ꯌꯥꯔꯤꯕ ꯑꯩꯅ ꯅꯨꯡꯁꯥꯗ ꯑꯩ ꯉꯥꯏꯔꯝꯒꯅꯨ ꯄꯨꯄꯨ ꯋꯥꯅꯦ ꯑꯗꯨꯝ ꯍꯥꯏ ꯄꯨꯄꯨꯅ ꯌꯥꯁꯨ ꯌꯥꯗꯕꯗꯣ ꯀꯥꯏ ꯌꯥꯔꯤꯅꯣꯕ ꯍꯣꯏ ꯏꯁꯨ ꯊꯣꯏꯕꯅ ꯍꯥꯏꯕ ꯏꯜꯂꯗꯕꯅꯤ ꯏꯁꯨ ꯆꯥꯛꯂꯝꯂꯝꯂꯅꯤ ꯆꯔꯥ ꯋꯥꯟꯊꯣꯛꯎ ꯅꯪꯅ ꯉꯁꯥꯏ ꯌꯦꯟ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯌꯦꯟ ꯊꯣꯡꯕ ꯂꯩꯍꯧꯔꯕꯅꯤ ꯄꯨꯄꯨꯅ ꯍꯣꯇꯦꯜꯗꯒꯤ ꯂꯩꯔꯛꯄ ꯆꯣ ꯆꯥꯛꯀꯗꯣ ꯆꯥꯊꯣꯛꯎꯔꯣ ꯄꯨꯄꯨ ꯏꯁꯨꯒꯤ ꯐꯤꯔꯣꯜꯁꯦ ꯁꯨꯗꯣꯛꯂꯒꯦ ꯍꯥꯎꯔꯅꯤ ꯍꯥ ꯍꯣꯏ ꯄꯨꯄꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯊꯣꯏꯊꯣꯏꯕꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯊꯣꯏꯊꯣꯏꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯄꯥꯔꯤꯅ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ ꯀꯅꯥ ꯂꯩꯕꯤꯒꯦ ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯆꯔꯤꯌꯦ ꯁꯅꯥꯍꯜ ꯃꯄꯥꯟꯗ ꯃꯤ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯀꯅꯥ ꯍꯪꯕꯤꯕꯅꯣ ꯁꯤꯕꯨ ꯆꯣꯡꯊꯥꯝ ꯊꯣꯏꯊꯣꯏꯕ ꯍꯣꯏꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯍꯣꯏ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯁꯨꯅꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯖꯔꯒꯦ ꯄꯥꯕꯨꯡ ꯑꯩꯁꯦ ꯊꯣꯏꯊꯣꯏꯕꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯊꯣꯏꯊꯣꯏꯕꯒꯤ ꯋꯥ ꯈꯔ ꯍꯥꯏꯖꯒꯦꯅ ꯑꯩ ꯏꯁꯥꯃꯛ ꯍꯦꯛꯇ ꯂꯥꯛꯆꯔꯕꯅꯤ ꯊꯣꯏꯊꯣꯏꯕꯗꯤ ꯂꯩꯕꯤꯗꯕ꯭ꯔꯥ ꯑꯣ ꯏꯕꯨꯡꯉꯣ ꯁꯥꯔꯕꯨ ꯈꯪꯖꯍꯧꯗ꯭ꯔꯦ ꯁꯣꯝꯗ ꯉꯥꯏꯍꯥꯛꯇ ꯀꯥꯈꯠꯄꯤꯔꯣ ꯁꯤꯗ ꯐꯝꯕꯤꯌꯨ ꯍꯣꯏ ꯏꯁꯨꯗꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯒ ꯁꯥꯟꯅꯕ ꯊꯣꯛꯈꯤꯅꯦ ꯏꯕꯨꯡꯉꯣ ꯁꯥꯔꯅ ꯏꯁꯨꯒꯤ ꯃꯔꯝꯗ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤꯒꯤ ꯄꯥꯕꯨꯡ ꯁꯔ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯞꯄꯤꯒꯅꯨ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯑꯗꯨꯃꯛ ꯀꯧꯕꯤꯌꯨ ꯁꯨꯝꯗꯧꯕꯅꯤ ꯍꯟꯗꯛ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯇꯧꯈ꯭ꯔꯦ ꯄꯥꯕꯨꯡ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯔꯤ ꯃꯁꯤꯗ ꯊꯣꯏꯊꯣꯏꯕꯅ ꯃꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯑꯣꯏꯅ ꯃꯥꯔꯛ ꯋꯥꯡꯕ ꯈꯨꯏ ꯐꯖꯕ ꯁ꯭ꯄꯦꯂꯤꯡ ꯆꯨꯝꯅ ꯏꯕ ꯃꯁꯤ ꯄꯨꯝꯅꯃꯛ ꯌꯦꯡꯂꯨꯔꯒ ꯊꯣꯏꯊꯣꯏꯕꯅ ꯇꯣꯄꯔ ꯑꯣꯏꯔꯦ ꯄꯥꯕꯨꯡ ꯍꯥ ꯑꯩꯒꯤ ꯏꯁꯨꯅ ꯃꯌꯥꯝꯗꯒꯤ ꯃꯀꯣꯛ ꯑꯣꯏꯔꯕ ꯏꯕꯨꯡꯉꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯨꯅ ꯃꯊꯪ ꯃꯥꯅ ꯀ꯭ꯂꯥꯁ 6 ꯀꯥꯕꯗꯤ ꯁ꯭ꯀꯨꯜꯗꯒꯤ ꯃꯍꯥꯛꯀꯤ ꯌꯨꯅꯤꯐꯣꯔꯝ ꯂꯥꯏꯔꯤꯛ ꯁ꯭ꯀꯨꯜꯒꯤ ꯐꯤꯁ ꯄꯨꯝꯅꯃꯛ ꯁ꯭ꯀꯨꯜꯅ ꯇꯧꯖꯕ ꯇꯥꯔꯦ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯄꯥꯎꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯤꯗꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯤꯔꯤꯁꯤꯗꯤ ꯄꯥꯕꯨꯡ ꯊꯣꯏꯊꯣꯏꯕꯅ ꯍꯣꯠꯅꯕ ꯀꯟꯕꯒꯤ ꯇꯧꯔꯤꯕꯅꯤ ꯑꯗꯣ ꯄꯥꯕꯨꯡ ꯃꯔꯨꯞ ꯍꯥꯏꯒꯗ꯭ꯔꯥ ꯊꯣꯏꯊꯣꯏꯕꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯎꯗꯦ ꯃꯈꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯁꯥꯔꯕꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯌꯦꯡ ꯁ꯭ꯀꯨꯜꯗ ꯂꯥꯛꯄꯒꯤ ꯀꯩꯒꯤ ꯄꯥꯔꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤ ꯇꯥꯕꯗ ꯁꯅꯥꯍꯜ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯍꯟꯖꯤꯟꯈꯤ ꯍꯔꯥꯎꯔꯝꯕ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯈꯤ ꯇꯞꯅ ꯃꯈꯥꯗ ꯂꯨꯞꯊꯗꯨꯅ ꯂꯩ ꯃꯍꯥꯛꯀꯤ ꯋꯥꯍꯪ ꯑꯃꯗ ꯑꯍꯜ ꯑꯗꯨꯅ ꯂꯨꯞꯊꯈꯤꯕꯗꯨ ꯎꯕꯗ ꯄꯥꯔꯤꯅ ꯉꯛꯅ ꯍꯪꯂꯛꯏ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯋꯥꯍꯩꯗ ꯄꯥꯕꯨꯡꯅ ꯁꯛꯐꯝ ꯍꯣꯡꯂꯤꯕꯁꯦ ꯀꯔꯤ ꯇꯧꯕꯤꯔꯒꯦ ꯄꯥꯕꯨꯡ ꯏꯕꯨꯡꯉꯣꯒꯤ ꯋꯥꯍꯩ ꯑꯃꯗ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯅꯤꯡꯁꯤꯡꯂꯛꯄ ꯑꯗꯨꯅꯅꯤ ꯁꯥꯎꯕꯤꯒꯅꯨꯀꯣ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡ ꯅꯆꯥꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯅꯆꯥ ꯑꯁꯥꯎꯕ ꯂꯩꯖꯗꯦ ꯄꯥꯕꯨꯡꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯍꯥꯏꯔꯤꯕꯁꯦ ꯅꯆꯥ ꯈꯪꯖꯒꯦ ꯊꯣꯏꯊꯣꯏꯕꯒꯤ ꯋꯥꯔꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯆꯥꯗꯁꯨ ꯈꯪꯍꯟꯕꯤꯌꯨ ꯄꯥꯕꯨꯡ ꯇꯝꯕꯤꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡ ꯀꯔꯤ ꯍꯥꯏꯔꯤꯁꯤꯒꯦ ꯄꯥꯕꯨꯡ ꯀꯣꯏꯕꯤꯒꯅꯨ ꯅꯆꯥꯗ ꯍꯥꯏꯕꯤꯌꯨ ꯅꯣꯡꯃꯗ ꯊꯣꯏꯊꯣꯏꯕꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯁ꯭ꯀꯨꯜꯗ ꯂꯥꯛꯄ ꯂꯩꯈꯤꯗꯦ ꯄꯦꯔꯦꯟꯠꯁ ꯃꯤꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯄꯥꯕꯨꯡ ꯑꯣꯏꯅ ꯂꯥꯛꯈꯤ ꯊꯣꯏꯊꯣꯏꯕꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯀꯔꯥꯏꯗ ꯂꯩꯒꯦ ꯄꯥꯕꯨꯡ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯁꯨꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯀꯨꯏꯔꯦ ꯇꯥꯏꯕꯪꯄꯥꯟꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯏꯁꯨꯁꯤꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄꯒ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯇꯇꯥ ꯑꯃꯒ ꯊꯦꯡꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯏꯃꯧ ꯑꯃꯗꯤ ꯏꯆꯥꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯂꯧꯁꯤꯟꯕꯤꯈ꯭ꯔꯦ ꯑꯩꯒꯤ ꯏꯁꯨꯁꯤꯗꯤ
ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯁꯥꯟꯅꯒꯗꯕ ꯋꯥꯠꯂꯤ ꯈꯟꯗꯨꯅ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯇꯧꯍꯧꯗꯦ꯫ ꯄꯥꯕꯨꯡ, ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯗꯨ ꯄꯥꯕꯨꯡ, ꯅꯆꯥ ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦ꯫ ꯍꯪꯉꯨ ꯏꯕꯨꯡꯉꯣ꯫ ꯃꯔꯨꯞꯀ ꯏꯆꯜ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ? ꯄꯥꯕꯨꯡ, ꯌꯥꯔꯒꯗꯤ ꯅꯆꯥ ꯈꯪꯖꯒꯦ꯫ ꯏꯕꯨꯡꯉꯣꯅ ꯉꯁꯤꯗꯤ ꯍꯧꯈ꯭ꯔꯕ ꯑꯀꯥꯎꯕꯒꯤ ꯂꯩꯔꯣꯜ ꯆꯜꯈ꯭ꯔꯕ ꯋꯥꯔꯤ ꯊꯧꯗꯣꯛ ꯀꯌꯥ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯃꯇꯝꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯍꯜ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯛꯂꯝꯃꯤ꯫ ꯊꯧꯕꯅ, ꯄꯥꯕꯨꯡ, ꯀꯥꯏ ꯂꯩꯈ꯭ꯔꯖꯥꯠꯅꯣ? ꯁꯅꯥꯍꯜꯅ, ꯑꯣ ꯏꯄꯥ ꯁꯣꯝꯗ ꯂꯩꯅꯦꯍꯦ, ꯀꯩꯗꯧꯔꯒꯦꯅꯦ? ꯑꯩ ꯊꯕꯛ ꯆꯠꯂꯒꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯑꯣ ꯍꯣꯏ, ꯐꯖꯅ ꯆꯠꯂꯨꯀꯣ꯫ ꯒꯥꯔꯤꯗꯣ ꯅꯤꯡꯊꯤꯅ ꯊꯧ, ꯇꯞꯅ ꯊꯧꯔꯕꯁꯨ ꯑꯗꯨꯝ ꯌꯧꯒꯅꯤꯀꯣ ꯏꯕꯨꯡꯉꯣ꯫ ꯍꯣꯏ ꯄꯥꯎ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ꯫ ꯊꯣꯏꯕꯤꯅ, ꯕꯥꯖꯤ, ꯆꯥꯛꯁꯦ ꯁꯥꯔꯤꯉꯩꯗ ꯆꯥꯅꯕ ꯇꯧꯔꯁꯤꯔꯥ? ꯃꯣꯏ ꯇꯥꯆꯧꯗꯤ ꯊꯕꯛ ꯅꯪꯂꯔꯣꯏ ꯍꯥꯏꯅ ꯆꯥꯈ꯭ꯔꯦ꯫ ꯍꯣꯏ, ꯆꯥꯔꯁꯤ꯫ ꯏꯃꯧꯕꯨ ꯀꯔꯤ ꯍꯤꯟꯖꯥꯡ ꯊꯣꯡꯂꯤꯕꯅꯣ? ꯕꯥꯖꯤꯅ ꯉꯔꯥꯡ ꯃꯪꯒꯟꯒ ꯎꯁꯣꯏꯒ ꯎꯇꯤ ꯇꯧ ꯍꯥꯏꯗꯨꯗꯤ ꯎꯇꯤ ꯑꯃ ꯊꯣꯡꯉꯤ, ꯉꯥ ꯃꯔꯨꯝꯒ ꯈꯥꯃꯦꯟꯒ ꯀꯥꯡꯉꯧ ꯑꯃ ꯉꯧꯔꯤ, ꯉꯥ ꯑꯃ ꯇꯥꯎꯔꯤ꯫ ꯏꯁ, ꯍꯥꯏ, ꯏꯃꯧꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯂꯅꯤꯗ ꯃꯌꯥꯝꯗꯣ ꯍꯣꯠꯅꯕꯗ꯫ ꯋꯥꯗꯦꯗ ꯕꯥꯖꯤ, ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ? ꯑꯗꯨꯗꯤ ꯕꯥꯖꯤ, ꯆꯥꯛ ꯆꯥꯅꯕ ꯊꯥꯡꯗꯣꯛꯂꯝꯂꯒꯦꯀꯣ? ꯍꯣꯏ, ꯊꯥꯡꯗꯣꯛꯂꯝꯃꯣ, ꯕꯥꯖꯤꯁꯨ ꯆꯪꯂꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯗꯨꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯗꯨꯀꯥꯟꯗ ꯄꯣꯠ ꯆꯩ ꯂꯩꯅꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯏꯅꯦ, ꯗꯨꯀꯥꯟ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ, ꯍꯩꯃꯥ, ꯊꯣꯏꯕꯤ, ꯀꯩ ꯂꯩꯒꯦ ꯍꯥꯏꯔꯤꯅꯣ? ꯉꯁꯤꯗꯤ ꯅꯪꯅ ꯄꯣꯠ ꯂꯩꯕ ꯊꯣꯔꯛꯂꯤꯁꯤꯕꯣ? ꯅꯍꯥꯟꯒꯩꯗꯤ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯀꯨꯕꯣꯛꯅ ꯂꯩꯕ ꯊꯣꯔꯛꯄꯅꯤ꯫ ꯏꯅꯦ, ꯕꯥꯖꯤꯗꯣ ꯏꯪꯈꯣꯜ ꯀꯟꯅ ꯁꯨꯍꯧꯔꯤ, ꯑꯗꯨꯗ ꯑꯩꯅ ꯑꯗꯨꯝ ꯂꯩꯔꯨꯔꯒꯦꯅ ꯍꯥꯏꯔꯝꯂꯒ ꯂꯥꯛꯂꯕ꯫ ꯇꯥꯃꯣꯆꯧꯅ ꯈꯔ ꯊꯦꯡꯂꯛꯀꯅꯤ ꯍꯥꯏꯔꯛꯂꯤ, ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯂꯥꯛꯂꯕꯅꯤ ꯏꯅꯦ꯫ ꯐꯈ꯭ꯔꯦꯗꯀꯣ, ꯅꯪꯒꯤ ꯅꯨꯄꯥꯒ ꯅꯀꯨꯕꯣꯛꯀꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ꯫ ꯍꯣꯏ ꯏꯅꯦ, ꯅꯪꯕꯨ ꯀꯔꯤ ꯂꯧꯒꯦ ꯍꯥꯏꯕꯅꯣ? ꯆꯤꯅꯤꯗꯣ KG 1 ꯄꯤꯕꯤꯔꯣ, ꯑꯗꯨꯒ ꯑꯂꯨꯗꯣ KG 1, ꯁꯪꯒꯣꯝꯗꯣ ꯄꯦꯀꯦꯠ 5 ꯑꯃ ꯄꯤꯔꯛꯑꯣ ꯏꯅꯦ꯫ ꯗꯨꯀꯥꯟ ꯐꯝꯕꯤ ꯅꯨꯄꯤꯗꯨꯅ, ꯍꯣꯏ꯫ ꯏꯅꯦ, ꯕꯦꯀꯔꯤꯒꯤ ꯁꯤꯁꯦ 2 ꯑꯃꯒ ꯄꯤꯕꯤꯔꯛꯑꯣ꯫ ꯁꯦ, ꯁꯤꯗ ꯂꯩꯔꯤꯁꯦ ꯀꯌꯥ ꯇꯥꯔꯒꯦ ꯏꯅꯦ? ꯆꯤꯅꯤꯒꯤ 30 ꯑꯃ, ꯑꯂꯨꯒ ꯁꯪꯒꯣꯝꯒ 100 ꯇꯥꯔꯤ, ꯕꯦꯀꯔꯤꯒꯤ 70 ꯑꯃꯒ 170 ꯇꯥꯔꯤ ꯏꯕꯦꯝꯃ꯫ ꯁꯤꯗꯒꯤ ꯂꯧꯕꯤꯔꯣ ꯏꯅꯦ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯧꯕꯅ, ꯍꯜꯂꯣ, ꯍꯣꯏ, ꯀꯩ ꯂꯩꯔꯦ? ꯇꯥꯃꯣꯆꯧ, ꯍꯜꯂꯛꯇꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯍꯜꯂꯛꯑꯅꯤ, ꯊꯕꯛ ꯂꯣꯏꯁꯤꯜꯂꯦ꯫ ꯇꯥꯃꯣꯆꯧ ꯍꯜꯂꯛꯄꯗ ꯄꯥꯕꯨꯡꯒꯤ ꯉꯥ ꯑꯌꯥꯏꯕ ꯈꯤꯇ ꯌꯥꯎꯕꯤꯔꯛꯑꯣ, ꯍꯌꯦꯡ ꯆꯥꯅꯕ ꯀꯔꯤꯝ ꯂꯩꯔꯝꯗ꯭ꯔꯦ, ꯉꯁꯤꯒꯤꯗꯤ ꯂꯩꯔꯦꯕ꯫ ꯑꯣ, ꯍꯣꯏ, ꯑꯩ ꯍꯜꯂꯛꯄꯗ ꯀꯩꯊꯦꯜꯗꯒꯤ ꯂꯧꯔꯛꯂꯒꯦ꯫ ꯑꯗꯨ ꯈꯛꯇꯔꯣ? ꯑꯇꯩꯗꯤ? ꯑꯗꯨꯅ ꯌꯥꯔꯦ, ꯑꯇꯩꯗꯤ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯂꯒꯦ ꯑꯗꯨꯗꯤ ꯇꯥꯃꯣꯆꯧ, ꯈꯔ ꯊꯨꯅ ꯍꯜꯂꯛꯄꯤꯔꯣ ꯑꯗꯨꯗꯤ꯫ ꯍꯣꯏ, ꯊꯝꯃꯣ꯫ ꯑꯁꯤ ꯍꯥꯏꯅꯔꯒ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯊꯣꯏꯕꯤ ꯃꯀꯨꯕꯣꯛꯀꯤ ꯆꯥ ꯂꯣꯜꯂꯤꯉꯩ ꯃꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯂꯝꯗꯦ꯫ ꯍꯟꯗꯣꯛꯀꯦ ꯇꯧꯔꯛꯄꯗꯒꯤ ꯋꯥꯁꯔꯨꯝꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯇꯧ ꯑꯗꯨ ꯏꯁꯤꯡ ꯊꯛꯄ ꯆꯪꯂꯛꯄ ꯊꯧꯕꯅ ꯎꯔꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯊꯣꯏ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯇꯥꯃꯣꯆꯧ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯊꯣꯏꯕꯤ ꯂꯣꯛꯁꯨ ꯈꯨꯔꯛꯏ꯫ ꯊꯧꯕꯅ, ꯊꯣꯏ, ꯅꯪꯕꯨ ꯀꯔꯤ ꯆꯥꯔꯨꯔꯒꯦ ꯍꯥꯏꯕ? ꯇꯥꯃꯣꯆꯧ ꯄꯨꯛꯇꯣ ꯅꯝꯊꯕꯤꯒꯦ, ꯅꯠꯇ꯭ꯔꯗꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯅꯤ꯫ ꯊꯧꯕ ꯊꯣꯏꯕꯤꯒꯤ ꯃꯕꯨꯛꯇ ꯇꯞꯅ ꯅꯝꯕꯤꯔꯒ ꯊꯣꯏꯕꯤꯅ ꯍꯟꯗꯣꯛꯂꯤꯕꯗꯨ ꯐꯅꯕ ꯍꯥꯏꯗꯨꯅ ꯇꯧꯕꯤ꯫ ꯊꯣꯏꯕꯤꯅ, ꯇꯥꯃꯣꯆꯧ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯏꯁꯤꯡꯁꯦ ꯅꯆꯤꯟꯗꯨ ꯇꯦꯡꯊꯣꯛ, ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕ꯫ ꯊꯣꯏꯕꯤ ꯑꯃꯗꯤ ꯊꯧꯕꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯅꯥꯍꯜꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯣꯏꯕꯨ ꯀꯩꯗꯧꯅꯔꯒꯦꯅꯦꯍꯦ? ꯄꯥꯕꯨꯡ, ꯊꯣꯏꯁꯤ ꯃꯁꯥꯁꯦ ꯍꯟꯗꯣꯛꯄ ꯑꯗꯨꯒꯤ ꯇꯧꯔꯝꯂꯤꯅꯦ꯫ ꯄꯥꯕꯨꯡ, ꯒ꯭ꯌꯥꯁꯇꯣ ꯑꯝꯇ ꯂꯩꯊꯕꯤꯌꯨꯕ, ꯏꯁꯤꯡꯗꯣ ꯂꯣꯏꯅ ꯀꯪꯂꯝꯂꯅꯤ꯫ ꯏꯍꯦ, ꯍꯣꯏ, ꯍꯩꯃꯥ, ꯏꯁꯤꯡꯁꯤꯗꯤ ꯀꯪꯂꯝꯂꯦꯗꯅ, ꯏꯃꯧꯕꯨ ꯈꯔ ꯐꯔꯕ꯭ꯔꯣ? ꯍꯣꯁꯄꯤꯇꯥꯜꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯣ ꯏꯕꯨꯡꯉꯣ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯑꯗꯨꯅ ꯐꯔꯅꯤ, ꯉꯥꯏꯍꯥꯛ ꯌꯧꯔꯨꯔꯒꯦ꯫ ꯐꯔꯦ, ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏꯗ, ꯏꯃꯧꯁꯤꯗꯤ ꯄꯥꯈꯠꯀꯅꯨ, ꯅꯅꯦꯝꯗꯨꯒ ꯂꯩꯖꯔꯝꯂꯕꯗꯤ ꯋꯥꯁꯦ ꯃꯌꯦꯛ ꯍꯦꯛ ꯁꯦꯡꯒꯗꯕꯅꯤ꯫ ꯆꯠꯂꯨꯔꯣ ꯏꯕꯨꯡꯉꯣ, ꯐꯖꯅ ꯆꯠꯂꯨꯀꯣ꯫ ꯑꯁꯨꯝꯅ ꯊꯧꯕ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯄꯥꯈꯠꯅꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯂꯝꯃꯤ꯫
ꯗꯣꯛꯇꯔꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯑꯁꯨꯝꯅ ꯌꯦꯡꯕ ꯂꯣꯏꯔꯒ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯊꯧꯕꯅ ꯃꯃꯥ ꯀꯩꯊꯦꯜꯗꯒꯤ ꯁꯦꯝ ꯀꯣꯝꯂꯥ ꯈꯔ ꯂꯩꯈꯤꯁꯤ ꯊꯣꯏꯕꯤꯅ ꯏꯁ ꯃꯃꯥ ꯀꯩꯅ ꯌꯥꯝ ꯄꯛꯇꯦꯀꯣ ꯃꯃꯤ ꯇꯝꯂꯛꯇ ꯉꯥꯏꯔꯤ ꯃꯃꯥ ꯀꯩꯅ ꯑꯦ ꯅꯪ ꯍꯧꯖꯤꯛ ꯃꯃꯥ ꯑꯣꯏꯗꯣꯔꯁꯤꯗꯤ ꯑꯩꯁꯨ ꯃꯄꯥ ꯀꯩꯗꯣ ꯑꯣꯏꯗꯣꯔꯕꯅꯤꯅꯦ ꯑꯉꯥꯎꯕꯤ ꯍꯣ ꯑꯗꯣ ꯊꯨꯝꯃꯜꯂꯤ ꯃꯤꯡꯒꯧꯗꯣ ꯏꯁ ꯀꯧꯅꯤ ꯑꯩꯗꯤ ꯍꯣ ꯃꯃꯥ ꯇꯥꯕ꯭ꯔꯣ ꯒꯥꯔꯤꯁꯦ ꯈꯥꯝꯂꯒꯦ ꯍꯩꯔꯥ ꯈꯔ ꯂꯩꯈꯤꯁꯦ ꯍꯦꯟꯅ ꯄꯛꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯈꯤ ꯃꯁꯤꯗꯤ ꯑꯁꯨꯝꯅ ꯊꯧꯕ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯒ ꯌꯨꯝꯗ ꯍꯜꯂꯛꯏ ꯁꯅꯥꯍꯜ ꯁꯨꯃꯥꯡꯗ ꯆꯠꯂꯒ ꯃꯈꯣꯏꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯊꯧꯕ ꯒꯦꯠꯇꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯁꯅꯥꯍꯜ ꯂꯩꯇꯥꯗꯅ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩ ꯊꯧꯕ ꯒꯥꯔꯤ ꯑꯗꯨ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯈꯥꯝꯂꯗꯨꯅ ꯀꯨꯝꯊꯔꯛꯏ ꯁꯅꯥꯍꯜꯅ ꯍꯩꯕꯨꯡꯉꯣ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯂꯦ ꯊꯣꯏꯕꯤꯗꯤ ꯃꯀꯨꯕꯣꯛꯀꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯨꯅ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈꯤ ꯊꯧꯕꯅ ꯄꯥꯕꯨꯡ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯍꯥꯏꯔꯛꯇꯦꯗ ꯄꯥꯕꯨꯡ ꯄꯥꯕꯨꯡꯁꯦ ꯄꯨꯄꯨ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯐꯪꯗꯧꯔꯤ ꯄꯥꯕꯨꯡ ꯍꯥ ꯐꯔꯦꯗ ꯅꯨꯡꯉꯥꯏꯔꯤ ꯑꯩꯅ ꯈꯜꯂꯝꯕꯗꯨ ꯆꯨꯝꯂꯦꯗꯅ ꯄꯥꯕꯨꯡꯗꯤ ꯍꯥꯟꯅ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯏꯃꯧꯒꯤ ꯃꯑꯣꯡꯗꯨꯗ ꯏꯄꯥꯗꯤ ꯈꯪꯂꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯛ ꯍꯥꯏꯕꯗꯨꯗꯤ ꯐꯖꯗꯦꯗꯅ ꯑꯗꯨꯅꯅꯤ ꯅꯅꯦꯝꯗꯨꯒ ꯂꯩꯖꯔꯝꯂꯕꯗꯤ ꯋꯥꯁꯤ ꯃꯌꯦꯛ ꯍꯦꯛ ꯁꯦꯡꯒꯗꯕꯅꯤ ꯍꯥꯏꯔꯤꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯃ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ ꯂꯩꯇ꯭ꯔꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯍꯦꯛꯇ ꯏꯁꯨꯗꯨ ꯄꯝꯅꯤꯡꯂꯕꯅꯤꯅꯦ ꯑꯩꯗꯤ ꯑꯁ ꯂꯣꯏꯔꯦꯍꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯗꯤ ꯑꯗꯨꯕꯨ ꯋꯥꯅꯦꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯧꯕ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯅꯥꯍꯜ ꯃꯇꯣꯝꯇ ꯍꯥꯏꯖꯍꯧꯏ ꯑꯩꯒꯤ ꯏꯁꯨ ꯂꯥꯛꯂꯗꯧꯕ ꯁꯅꯥꯍꯜ ꯃꯊꯛꯇ ꯌꯦꯡꯈꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯅꯪꯗꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯉꯟꯅ ꯆꯠꯈ꯭ꯔꯦ ꯅꯪꯗꯤ ꯅꯁꯨꯒꯤ ꯀꯨꯝꯍꯩꯁꯨ ꯎꯕꯗꯤ ꯐꯪꯂꯔꯣꯏꯀꯣ ꯃꯃꯥ ꯁꯅꯥꯍꯜ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯄꯤ ꯁꯣꯝꯗꯅ ꯊꯧꯕꯅ ꯄꯣꯊꯥꯔꯒ ꯂꯩꯔꯣ ꯄꯥꯕꯨꯡꯒꯤ ꯆꯥꯗꯣ ꯑꯩ ꯂꯣꯜꯂꯒꯦ ꯌꯥꯔꯅꯤꯌꯦ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ ꯌꯥꯔꯅꯤꯁꯦ ꯑꯩ ꯂꯣꯟꯕꯤꯔꯒꯦ ꯅꯪ ꯆꯤꯌꯔꯁꯤꯗ ꯐꯝꯃꯨ ꯊꯥꯃꯆꯧ ꯍꯥꯎꯅꯦꯍꯦ ꯐꯝꯃꯨ ꯑꯩ ꯇꯧꯒꯦ ꯑꯩꯈꯣꯏꯁꯨꯅꯦ ꯏꯕꯦꯝꯃ ꯅꯍꯥꯟꯋꯥꯏ ꯆꯥꯛꯇꯒꯤ ꯍꯦꯟꯖꯥꯡꯗꯒꯤ ꯂꯣꯏꯅ ꯊꯣꯡꯗꯔꯛꯂꯤꯕꯅꯤ ꯅꯪꯒꯤꯁꯨ ꯌꯧꯔꯛꯂꯤꯗꯨꯅꯤ ꯑꯗꯨ ꯍꯥꯎꯇ꯭ꯔꯥ ꯍꯥ ꯍꯥꯎꯏ ꯌꯥꯝꯅ ꯍꯥꯎꯕꯅ ꯊꯧꯕ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯕꯗꯨ ꯇꯥꯔꯒ ꯇꯨꯡꯗꯒꯤ ꯁꯅꯥꯍꯜꯅ ꯍꯥꯏꯔꯛꯏ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯜꯂꯤꯅꯤ ꯉꯥꯅꯨ ꯊꯣꯡꯕꯁꯤ ꯀꯔꯤꯅꯣ ꯃꯌꯦꯡ ꯈꯪꯇꯥ ꯇꯥꯔꯝꯃꯤꯗꯥꯅ ꯈꯟꯈꯤ ꯑꯗꯨꯒ ꯁꯣꯝꯗꯗꯤ ꯏꯃꯧ ꯅꯨꯄꯤꯗ ꯄꯤꯕꯒꯤ ꯑꯣꯏꯔꯦ ꯌꯥꯏ ꯏꯄꯥ ꯌꯥꯏꯀꯣ ꯌꯥꯏ ꯆꯥꯗꯣ ꯍꯩꯔꯛꯑꯣ ꯏꯄꯥꯒꯤ ꯑꯩ ꯀꯥꯗ ꯊꯛꯂꯨꯔꯒꯦ ꯁꯅꯥꯍꯜꯒꯤ ꯋꯥꯍꯩꯗꯨꯗ ꯊꯣꯏꯕꯤ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯃꯈꯨꯠꯅ ꯈꯜꯂꯒ ꯅꯥꯀꯟꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯏ ꯊꯧꯕꯅ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯗꯤ ꯇꯥꯏꯃꯤꯡꯗꯤ ꯈꯨꯠꯆꯥꯗꯗꯤ ꯍꯣꯏ ꯍꯩꯔꯛꯂꯒꯦ ꯏꯕꯨꯡꯉꯣ ꯏꯄꯥ ꯑꯩꯈꯣꯏꯁꯨ ꯀꯥꯂꯛꯇꯦꯅꯦ ꯅꯣꯏꯒꯤꯒꯥꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯏꯄꯥ ꯑꯩꯈꯣꯏꯗꯤ ꯑꯋꯥꯡ ꯈꯨꯜꯗꯒꯤ ꯃꯈꯥ ꯈꯨꯜ ꯐꯥꯎꯕ ꯈꯣꯡꯅ ꯆꯠꯂꯒ ꯍꯤꯟꯖꯥꯡ ꯊꯤꯜꯂꯤꯕꯅꯤ ꯅꯃꯥꯒꯤ ꯅꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤꯗꯤ ꯒꯥꯔꯤꯗ ꯊꯤꯜꯂꯤꯕꯅꯤ ꯏꯄꯥ ꯍꯣꯏꯒꯤ ꯃꯇꯧ ꯇꯝꯕ ꯉꯝꯗꯧ ꯅꯠꯇꯦꯀꯣ ꯌꯥꯔꯦ ꯄꯥꯕꯨꯡ ꯋꯥꯔꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯆꯥꯁꯦ ꯑꯆꯥꯄꯣꯠꯁꯦ ꯉꯁꯤ ꯂꯩꯔꯛꯄꯅꯤ ꯀꯔꯥꯏ ꯑꯆꯥꯄꯣꯠꯁꯤꯗꯤ ꯍꯥꯎꯅꯤꯅꯦ ꯑꯗꯣ ꯅꯨꯡꯗꯥꯡ ꯆꯥꯛꯇꯣ ꯉꯟꯅ ꯊꯣꯡꯉꯨ ꯏꯃꯧꯗꯤ ꯀꯔꯤꯝꯇ ꯌꯥꯎꯍꯟꯕ ꯌꯥꯔꯣꯏꯀꯣ ꯁꯅꯥꯍꯜ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯊꯣꯏꯕꯤꯅ ꯑꯁ ꯀꯩꯅꯣ ꯅꯣꯏ ꯅꯄꯥꯅ ꯆꯥꯁꯤꯕꯣ ꯍꯧꯈꯤꯕ ꯋꯥꯔꯤ ꯂꯣꯏꯅ ꯍꯦꯛ ꯂꯤꯊꯣꯛꯅꯔꯛꯑꯦꯃꯤ ꯏꯀꯥꯏꯕꯅ ꯏꯀꯥꯏꯔꯨꯅꯨ ꯌꯥꯝ ꯇꯧꯔꯛꯈꯤꯅꯤ ꯍꯦꯂꯥꯒꯤ ꯏꯄꯥ ꯅꯠꯇꯦ ꯅꯪꯅ ꯈꯪꯗ ꯇꯧꯔꯤꯅꯤ ꯄꯦꯟꯖꯩꯗ ꯑꯋꯣꯏꯕ ꯄꯦꯟꯒꯤꯅꯨ ꯁꯦꯝꯇ ꯁꯤꯁꯦ ꯅꯪꯒꯤ ꯆꯥ ꯑꯆꯥꯄꯣꯠꯁꯦ ꯀꯔꯝꯕ ꯆꯥꯅꯤ ꯁꯤ ꯆꯥꯒꯦꯔꯥ ꯑꯗꯨꯗꯣ ꯑꯣꯏꯅ ꯆꯥꯒꯦ ꯁꯤꯁꯦ ꯍꯤꯟꯖꯥꯡꯁꯤ ꯀꯔꯤ ꯊꯣꯡꯅꯤ ꯀꯩ ꯆꯥꯅꯤꯡꯒꯦ ꯕꯥꯖꯤꯗ ꯍꯪꯕꯤꯔꯣ ꯕꯥꯖꯤꯅ ꯀꯩ ꯆꯥꯅꯤꯡꯒꯦ ꯍꯥꯏꯕꯗꯣ ꯕꯥꯖꯤꯅ ꯆꯥꯅꯤꯡꯕꯗꯨ ꯊꯣꯡꯉꯁꯤ ꯍꯣꯏꯅꯦ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕꯁꯨ ꯊꯣꯡꯅꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯤꯟꯖꯥꯡ ꯍꯥꯏꯔꯣ ꯊꯣꯡꯒꯗꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯇꯧꯗꯕ ꯌꯥꯄꯣꯟꯇꯦꯅꯦ ꯅꯪꯕꯣ ꯏꯁ ꯑꯩ ꯅꯨꯄꯥꯁꯤ ꯃꯔꯝ ꯌꯥꯝ ꯃꯣꯛꯏ ꯑꯣꯐꯤꯁꯁꯨ ꯆꯠꯄ ꯆꯥꯛ ꯏꯁꯤꯡꯁꯨ ꯇꯧꯕ ꯉꯝꯗꯕ ꯇꯧꯔꯗꯤ ꯑꯩ ꯅꯨꯄꯥꯁꯤ ꯌꯥꯝ ꯋꯥꯔꯅꯤ ꯋꯥꯖꯒꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯇꯧꯕꯕꯣ ꯍꯌꯦꯡ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃ ꯄꯤꯕꯤꯗꯣꯏꯁꯤꯗꯤ ꯇꯧꯗ ꯌꯥꯕ꯭ꯔꯣꯁꯦ ꯅꯨꯄꯥꯅꯤ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯌꯥꯝ ꯈꯪꯕꯤꯈ꯭ꯔꯕꯗꯣ ꯍꯣ ꯉꯁꯤꯗ ꯈꯪꯂꯕꯁꯨ ꯏꯆꯥ ꯅꯨꯄꯥ ꯑꯣꯏꯅꯦꯃꯦ ꯑꯩ ꯈꯪꯉꯦꯕ ꯗꯣꯛꯇꯔꯅꯤꯅ ꯇꯥꯃꯣꯆꯧꯗꯤ ꯍꯩꯃ ꯌꯦꯡꯉꯨ ꯍꯌꯦꯡ ꯏꯆꯥ ꯅꯨꯄꯥ ꯍꯦꯛ ꯑꯣꯏꯔꯝꯗ꯭ꯔꯕ ꯀꯩꯗꯧꯗꯣꯏꯕ ꯃꯊꯪ ꯏꯆꯥ ꯅꯨꯄꯥ ꯑꯃꯨꯛ ꯄꯣꯛꯅꯤꯗꯅ ꯃꯊꯪꯗꯤ ꯇꯥꯃꯣꯆꯧ ꯑꯣꯏꯅ ꯄꯣꯛꯎ ꯑꯩꯗꯤ ꯉꯝꯖꯔꯔꯣꯏ ꯆꯠꯂꯨꯍꯦ ꯀꯩꯅꯣꯅꯦ ꯅꯨꯄꯥꯅ ꯑꯉꯥꯡ ꯄꯣꯛꯄ ꯀꯥꯏꯅ
ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯂꯥꯟꯅ ꯎꯕꯤꯒꯤꯗꯅ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯍꯥꯏꯗ꯭ꯔꯗꯤ ꯑꯉꯥꯡ ꯄꯣꯛꯄꯁꯤꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯊꯕꯛꯂꯣ ꯍꯤꯡꯕꯁꯤꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯆꯠꯂꯤꯕ ꯅꯨꯄꯥ ꯅꯣꯏ ꯈꯪꯄꯣꯟꯗꯦ ꯍꯩꯗꯤ ꯀꯣꯔꯤꯅꯣ ꯁꯤꯕꯣ ꯌꯥꯔꯁꯤ ꯃꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯂꯁꯤ ꯑꯗꯣ ꯑꯩꯗꯤ ꯏꯆꯥ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯏꯆꯥꯒꯤ ꯃꯃꯤꯡꯁꯦ ꯊꯣꯏꯊꯣꯏꯕ ꯍꯥꯏꯅ ꯀꯧꯅꯤ ꯏꯆꯥ ꯅꯨꯄꯤ ꯑꯣꯏꯔꯝꯂꯕ ꯊꯧꯍꯦꯟꯕꯤ ꯍꯥꯏꯅ ꯀꯧꯅꯤ ꯄꯣꯛ ꯐꯥꯎ ꯄꯣꯛꯇ꯭ꯔꯤ ꯑꯉꯥꯡ ꯃꯃꯤꯡ ꯊꯣꯟꯕ ꯂꯣꯏꯈ꯭ꯔꯦ ꯏꯁ ꯃꯤ ꯍꯥꯏꯁꯦ ꯃꯥꯁꯨ ꯃꯇꯦꯡꯒ ꯈꯔ ꯄꯥꯡꯁꯤꯟꯒꯦꯗꯤ ꯍꯥꯏꯗꯦ ꯍꯥ ꯇꯧꯔꯒ ꯂꯩ ꯍꯣ ꯌꯥꯔꯦ ꯄꯩꯗꯅ ꯑꯃꯨꯛ ꯂꯩꯔꯤ ꯄꯩꯗꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯅꯣꯏꯗꯧꯅ ꯄꯩꯗꯦꯀꯣ ꯐꯔꯁꯤ ꯄꯣꯊꯥꯖꯔꯨꯔꯣ ꯉꯥꯏꯍꯥꯛ ꯇꯥꯃꯣꯆꯧꯕ ꯌꯥꯔꯗ꯭ꯔꯣ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦꯁꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯤꯡꯊꯦꯝꯅ ꯃꯔꯨꯞ ꯍꯟꯗꯛꯇꯤ ꯃꯔꯨꯞꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯑꯣꯐꯤꯁ ꯂꯥꯛꯄꯁꯦ ꯃꯃꯣꯟ ꯅꯣꯛꯂꯒ ꯑꯗꯨꯝ ꯂꯥꯛꯏ ꯃꯄꯥ ꯑꯣꯏꯗꯣꯔꯦꯅ ꯇꯧꯕꯒꯤꯔ ꯀꯩꯅꯣ ꯃꯔꯨꯞ ꯑꯗꯨꯝꯅ ꯍꯥꯏꯔꯕꯁꯨ ꯌꯥꯕꯖꯥꯠꯅꯤ ꯍꯟꯗꯛꯇꯤ ꯑꯍꯥꯟꯕ ꯐꯪꯖꯕ ꯑꯣꯏꯒꯗꯣꯏꯅꯤꯅ ꯆꯥꯎꯅ ꯇꯧꯗꯕ ꯌꯥꯔꯣꯏꯀꯣ ꯃꯔꯨꯞ ꯇꯧꯗ ꯌꯥꯕ꯭ꯔꯗꯣ ꯇꯧꯒꯗꯣꯏꯅꯤ ꯃꯔꯨꯞ ꯍꯣꯏꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯃꯔꯨꯞ ꯑꯩꯅ ꯂꯣꯏꯅ ꯊꯨꯡꯍꯟꯒꯗꯣꯏꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯃꯇꯝꯒꯤ ꯈꯣꯡꯆꯠꯇꯤ ꯂꯦꯞꯇꯕꯅ ꯉꯁꯤꯗꯤ ꯊꯣꯏꯕꯤꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯇꯥꯎꯖꯤꯡ ꯃꯔꯨ ꯍꯨꯟꯈꯤꯕ ꯍꯩꯔꯥꯡ ꯃꯔꯨ ꯊꯥꯈꯤꯕ ꯃꯄꯥꯔꯤ ꯊꯧꯕ ꯃꯃꯣꯝ ꯊꯣꯏꯕꯤꯒꯤ ꯊꯋꯥꯏ ꯃꯍꯥꯛꯄꯨ ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯔꯒꯦ ꯍꯥꯏꯅ ꯃꯃꯥ ꯑꯣꯏꯕꯤ ꯊꯣꯏꯕꯤꯒꯤ ꯄꯨꯛꯅꯤꯡꯗ ꯍꯧꯔꯛꯏ ꯃꯆꯥ ꯑꯣꯏꯕ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯕꯒꯨꯝ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯗꯨꯅ ꯊꯧꯕ ꯑꯃꯗꯤ ꯊꯣꯏꯕꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯄꯥꯔꯤ ꯑꯃ ꯐꯪꯖꯈꯤ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯍꯪꯒꯥ ꯍꯥꯏꯅ ꯀꯞꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯒ ꯊꯧꯕ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯁꯅꯥꯍꯜꯗ ꯀꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡ ꯅꯆꯥ ꯉꯁꯤꯗꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯦ ꯄꯥꯕꯨꯡ ꯅꯆꯥ ꯌꯥꯝ ꯍꯔꯥꯎꯏ ꯄꯥꯕꯨꯡ ꯊꯧꯕ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯛꯂꯤ ꯍꯩ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯨ ꯍꯔꯥꯎꯒꯗꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯪꯅ ꯀꯞꯂꯤꯕꯕꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯀꯞꯄ ꯌꯥꯗꯦ ꯃꯄꯥ ꯃꯆꯥ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯅꯔꯁ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯑꯗꯨ ꯄꯨꯊꯣꯔꯛꯏ ꯊꯣꯏꯕꯤꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯌꯥꯎꯕꯤꯕ꯭ꯔꯣ ꯍꯣꯏ ꯌꯥꯎꯏ ꯑꯉꯥꯡ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃ ꯐꯪꯖꯔꯤ ꯊꯧꯕ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯂꯧꯔꯒ ꯊꯧꯕꯅ ꯍꯥꯏꯔꯛꯏ ꯃꯃꯥꯒꯤ ꯐꯤꯕꯝꯕꯨ ꯀꯃꯥꯏ ꯇꯧꯕꯤꯔꯒꯦ ꯀꯔꯤꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯁꯤꯁꯇꯔ ꯅꯔꯁ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯎꯅꯕ ꯌꯥꯔꯅꯤ ꯊꯦꯡꯛ ꯌꯨ ꯗꯣꯛꯇꯔ ꯋꯦꯜꯀꯝ ꯃꯇꯝꯗꯤ ꯑꯗꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯍꯧꯈ꯭ꯔꯦ ꯊꯣꯏꯕꯤꯁꯤ ꯌꯨꯝꯗ ꯄꯨꯊꯕ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯄꯨꯊꯅꯕ ꯇꯧꯔꯝꯃꯤ ꯇꯥꯃꯣꯆꯥ ꯉꯁꯤ ꯅꯠꯇꯕꯤ ꯍꯌꯦꯡ ꯑꯣꯏꯅ ꯍꯜꯂꯁꯤ ꯀꯔꯤꯒꯤꯅꯣ ꯊꯣꯏ ꯉꯁꯤ ꯍꯟꯅꯕ ꯆꯦ ꯆꯥꯡ ꯂꯣꯏꯅ ꯂꯧꯔꯛꯂꯕꯅꯤ ꯇꯥꯃꯣꯆꯥ ꯑꯩ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯍꯥꯏꯐꯝꯕ ꯈꯪꯗꯦ ꯑꯣꯏ ꯊꯪꯕ ꯃꯤꯠꯁꯤꯁꯨ ꯌꯥꯝ ꯆꯣꯡꯉꯤ ꯀꯩꯝ ꯇꯧꯔꯤꯁꯤ ꯋꯥꯈꯜ ꯂꯩꯅ ꯈꯟꯒꯅꯨ ꯑꯗꯨ ꯊꯣꯏ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯀꯨꯆꯨꯁꯤꯗꯤ ꯃꯃꯥ ꯂꯧꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯉꯥꯏꯍꯥꯛ ꯁꯥꯔꯒ ꯃꯈꯣꯏꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝꯈꯣꯜꯅ ꯀꯔꯤ ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ ꯈꯪꯗ꯭ꯔꯤ ꯊꯣꯏꯕꯤ ꯊꯧꯕ ꯁꯅꯥꯍꯜ ꯑꯉꯥꯡꯒ ꯂꯣꯏꯅꯅ ꯂꯝꯕꯤꯗ ꯂꯥꯛꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯁꯥꯏꯠ ꯂꯥꯟꯅ ꯊꯧꯔꯛꯄ ꯒꯥꯔꯤ ꯃꯆꯥꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯀꯦ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯧꯕꯅ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯕ꯭ꯔꯦꯛ ꯐꯥꯕ ꯅꯪꯍꯧꯗꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯍꯧꯕ ꯈꯣꯡꯅꯥꯡ ꯑꯃꯗ ꯊꯣꯝꯖꯤꯟꯈꯤ ꯁꯅꯥꯍꯜꯅ ꯀꯞꯂꯒ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯥ ꯑꯩꯒꯤ ꯏꯃꯧ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯏꯁꯣꯔ ꯃꯍꯥꯛꯅ ꯏꯐꯝꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈꯤ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯀꯔꯤꯁꯨ ꯈꯪꯗꯕ ꯏꯁꯨꯁꯤꯕꯨꯁꯨ ꯂꯝꯖꯥ ꯁꯔꯥ ꯍꯩꯕꯒꯤ ꯃꯤꯡꯊꯣꯜ ꯑꯗꯨ ꯐꯪꯂꯦ ꯄꯥꯔꯤꯅ ꯄꯥꯕꯨꯡ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄꯥꯕꯨꯡ ꯅꯆꯥꯁꯨ ꯄꯥꯕꯨꯡꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯀꯔꯤꯁꯨ ꯋꯥꯈꯜ ꯍꯟꯊꯕꯤꯒꯅꯨ ꯄꯥꯕꯨꯡ ꯌꯥꯔꯦꯗ ꯄꯥꯕꯨꯡ ꯀꯔꯤꯁꯨ ꯋꯥꯗꯦꯗ ꯏꯕꯨꯡꯉꯣꯁꯨ ꯀꯩꯝ ꯆꯥꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯄꯥꯕꯨꯡ ꯆꯥ ꯂꯣꯜꯂꯛꯀꯦ ꯄꯥꯕꯨꯡ ꯌꯥꯔꯦ ꯂꯣꯟꯕꯤꯔꯨꯔꯅꯨ ꯅꯆꯥ ꯀꯨꯏꯅꯁꯨ ꯐꯝꯂꯒ ꯋꯥꯔꯤ ꯇꯥꯔꯤ ꯅꯆꯥꯁꯨ ꯍꯜꯂꯛꯀꯦ ꯑꯩꯁꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯁ꯭ꯇꯥꯐ ꯑꯃꯒꯤ ꯃꯆꯥꯒꯤ ꯕꯔꯊꯗꯦ ꯑꯃ ꯌꯥꯎꯕꯁꯨ ꯆꯠꯀꯗꯕꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯍꯜꯂꯒꯦ ꯄꯥꯕꯨꯡ ꯑꯣ ꯐꯔꯦ ꯏꯕꯨꯡꯉꯣ ꯊꯕꯛ ꯂꯩꯔꯕꯅꯤꯅ ꯅꯣꯡꯃ ꯂꯥꯛꯑꯣ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯍꯣꯏ ꯄꯥꯕꯨꯡ ꯆꯥꯁꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯂꯥꯛꯆꯒꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯄꯨꯟꯅ ꯆꯥꯁꯤ ꯏꯕꯨꯡꯉꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯅꯆꯥꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯄꯥꯕꯨꯡꯁꯨ ꯂꯩꯍꯧꯔꯦꯀꯣ ꯏꯕꯨꯡꯉꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯍꯧꯖꯤꯛꯇꯤ ꯊꯣꯏꯊꯣꯏꯕ ꯄꯥꯈꯪ ꯐꯥꯔꯗꯨꯅ ꯃꯄꯨꯒꯤ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯂꯝꯃꯤ ꯅꯣꯡꯃ ꯊꯣꯏꯊꯣꯏꯕ ꯃꯄꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯄꯨꯄꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯁꯨꯕꯨ ꯍꯥꯏꯌꯨ ꯄꯨꯄꯨ ꯑꯩꯅ ꯊꯕꯛꯀꯤ ꯑꯦꯛꯖꯥꯝ ꯊꯥꯈꯤꯕꯗꯣ ꯈꯜꯂꯗꯤ ꯅꯨꯡꯉꯥꯏꯅꯤꯀꯣ ꯏꯁꯨꯅꯒ ꯄꯨꯂꯤꯁꯀꯤ ꯐꯤꯖꯣꯜꯒ ꯁꯦꯠꯂꯒ ꯅꯪꯒꯤ ꯇꯨꯡꯗ ꯒꯥꯔꯗ ꯀꯌꯥꯒ ꯂꯣꯏꯅꯅ ꯆꯠꯄꯗꯣ ꯄꯨꯄꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ
Nasuna pupugi mitmangda soidana uhankaniye pupu. Isu soidana mai pakanida. Pupu na thazai. Ado pupu, ngasidi kari hinjang sa seba. Isu bu chak thongge hairi bro. Nasu noina thongladabani. Nahan wai, aina ngangoiringai pupu na chak thonglaga pijari. Haujikti nasu su saurabani na pupugi mateng pangbayani. Isu na chak thonglaga pupu si sadoraba. Pijadoini pupu. Masuna pagi mataududa sana handokjai. Isu na thongba chak hinjang do. Pupu na ngashiri chaba taridana. Adu neba pupu. Adu di lau chakumda. Nasu na thongba do yang biu lau. Aina khangdabada pupu na takpinaba. Hoi hoi, lau lau, changlasi. Isu na chak thongba do pupu takpirage. Hoi pupu. Asumna. Masuna pado chakumda changkiduna. Thoi thoi ba sak hinjang thongba haukirami. Ngai haki matu. Sak hinjang adu thongba loiraga. Masu mapu punna chaminarami. Thoi thoi bana. Punchigi chatliba lampi. Thangliba khongthang. Ngasisu lepa leita chatli. Chatliba lampi sidi ahongba kaya malakli. Adubu pupu. Nasuna pupugi saktamda uraktaba chahi manga phari. Aina pupugi nungshiba saktamda uraktriba matamse. Pupu. Nasugi maglanda. Pupuna. Pupugi thoi thoi haina nungshina kaurambadu nattana. Taibang shidani. Pupugi saktam. Khonjel. Amata taba phangdre pupu. Thoi thoi ba asi hairaga makhol thokna kaptuna lei. Langlena. Tama. Kaigi kaplibano. Kapkanusi. Bisi dei tho. Tamo na adum na tauraga aina karam na nungaigani. Tamo gi haukiba wari chatabada. Ai sumittagi bise. Khamba yada shintharakli. Tamo. Matamdudagi pupudo. Mataw karam na laikhidabado. Madutang ai khangjagi tamo. Thoi thoi ba. Mahaki loinabi oiribi langlenda. Mahakna angang oiringai amadi. Mama mapagi thaudo. Magi mapuna mahakpu mataw karam na yokpirakpa. Mataw karam na sempirakpa haibado. Thoi thoi ba na magi nupida wari pong batamlami. Thoi thoi bagi nupi aduna magi mapubu mataw karam na laikhidabana haina hanglaklibado. Thoi thoi ba na wari lirai. Matam khara leiraga. Aina thakiba exam do. Ai khalaki. Ishagi meritna ai thaba khalakibani. Selupa bada changkide. Aina thaba khalakbada. Ai yam harauki. Aigi pupusu haraubugi piranga loinana numita yamda kapchaki. Namit mangani leiraga ai training chale. Mapalomda. Yumduda pupu matomda lehobadaki. Matomda yumduda lehauki. Adubo aina training loigadaba suknagi namit mangani kangairaba matamda. Aingonda paulaki. Pupudo. Nabadagi leitra haiduna. Ai haibam khangda waki. Aigina haibada. Pupu nata kanasu leitre. Aduga pupu nasu. Aiba thadokduna chakhrabadi khanduna. Aisu pupugi matung innaba thaurangi. Adubu. Aigi marup amana aibu kanbiki. Langlen. Ai yawai. Haibam khangdana wai. Haujikti. Aigi I marini haibada. Kanasu leitre. Langlen. Aigi di nam khangairi. Langlen. Nangdi. Aigi inaptagi lapna chatkinuko. Tamo. Karigi atamna hairibano. Aidi tamoba mikup amata thadokduna chatloye. Haujikti nangidi ai leiribasidi. Adumna wakal hanthagano tamo. Haukiba warido. Tapna tapna kauthokpa tamlo. Haukrabadi haukre. Ningsing luraga thamoy laiman oinabani tamo. Langlen. Aina pupugi laman chingba ngamkidre. Aise. Pupugi laman tonchila langlen. Aina thabak tawraga. Pupubu nungaina thamge khankibani. Adubu. Masu aina halakpa ngairamdana. Aibu thadokduna chatkre. Langlen. Aise pupugi laman tonduna leiri. Tamo. Adumna haigano. Karigi adumna hairibano. Dosi tamo. Aina tamo gi haukiba wari lihalubase. Tamo bu kapnaba. Thawai wanaba oina thogalle. Tamo. Aise yam soiraba mali. Karigi adumna nangna hairibano. Matung adumna haiganuko. Nang ay amata oirabadi. Nangi wari. Aigi wari. Pumnamak khanggadabane langlen. Adudi tamo su kapato. Hoise hoise. Tamo kaparoi. Kaplaroi hairaga pitari tudi. Tamo kaptriba. Tu. Kaim tawdriko. Tamo kaptri. Pharise. Matam su phaniyam hauramlani. Pothanaba tawrasi. Thekre matamsi. Tamo. Kay haige. Kidorage. Handaki langbal tarapanse. Pupuga. Imaga. Papamga ki punna. Chaklena matang kache. Nangi wakhalda. Aini ai. Aishu khalambani. Nangni hena khanglamle. Afaba numit ama yenglaga tawrasi. Hoi tamo.
ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯪꯂꯁꯤꯂꯣ ꯃꯇꯝꯁꯤ ꯌꯥꯝ ꯊꯦꯡꯉꯤ ꯄꯣꯊꯥꯅꯔꯨꯔꯁꯤ ꯇꯥꯃꯣ ꯆꯪꯂꯁꯤ ꯑꯁꯨꯝꯅ ꯊꯣꯏꯊꯣꯏꯕ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯨꯝꯗꯨꯗ ꯅꯨꯡꯁꯤꯅꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯝꯃꯤ